Manipur lengak amadi India lengak na state asida thokliba chahi ama helaba irang asi lakshinduna nena daba fibam amada purakna ba hotnabagi mami ude haina wangkhai kendra peace committee gi Meitei digi thamlakli wafam asi jiribam sports complex sa changjafam loduna leriba miyamda tengbang pibaga mari leinana committee asigi chairman RK Gokul Chandrana phongdokhibani committee asigi mihut taruk na saba kangbu aduna sports complex asida leriba relief camp ahumda chana thangnaba polam sing khusanaki Kuki singna mayumai thaduna talaklaba Meitei khunja singna relief camp ahumaduda leiramliba mawong ubada wangkhai kendra peace committee gi mihut singna nungaitaba wafam sing phongdokhi tengbang pibaga mari leinana peace committee asigi chairman Gokul Chandrana handak thokliba irang asibo loishinabagi damak Manipur lengakna loriba thongdang peningai oide haiba wafam thamladuna chief minister N Biren gi lengak asi center na remote control da sanaba mamingi lengak ni haina su pendaba phongdokhi mahangna makha taraduna Manipur da chatnariba lengak lona sigi Mamingi lengak lol oire miyamna awaba thengnari cheragasida India lengakna hapchaba security advisor fam thado u haina maikai kayada lauriba si maram chade security advisor asi lengakna hapa oibana lengakna lauthok fam thui haiki Manipur Shanti Poraksa haiba matamda India government amasung Manipur government amasi oithopa yabagi phibam leite Manipur da permanent solution poraksa haiba targadi Kuki Zo kangbuna Meitei community da Lalle Haijaraba natana Manipur da Shanti porakpa sungam Manipur da huji leiriba sasona si kwasi government haiba tare kwasi government haibagi maramde hairiba Manipur da law and order se huji union government na paisan lakpa article 355 se moina action toksan lakpa sina maram orga prajagiri pandit ki oiba government ama leina hairiba makhoi da power si we don't talk to aga security advisor da makoina interest over makoina sinabana maram oidana Manipur da khoi law and order nga ko ngamdabagi asoba khongthang asi huji sanghel leibane